Israel na Gaza gi Sabra da air strike Chatthaduna Ngashisu Palestinian kuntragamari Hatkhre Hairi thajaba yaba report amagi matung ina tha 15 helaba Israel na chathaba lana sida sikiba mi masing lising humfumatoi ga chatret ka supna mapan hele masigi manungda lising 38 ka chamri ga maudrani thoi amadi apikpa angang singni amadi asopana lakh amaga lising 38 ga supna chamanga ga marfuni pani aduga thiba khangdana leidiba mioi masingna lising 13 ga chani ga kunithoi ni International Organization amadi laibak kayagi pressure da ceasefire chatnakrabasu Israel na mi hatpa lepalaitri lana sige chatharakpagi sarukama oina haukiba pungkun marigi manungda Gaza city da lepalaitana Israel gi air strike chathari haukiba pungkun marigi manungda Israel gi air strike amana Sabra gi yumthangna bada laiba yum amada bombing tawkibada yamdrabada miyoi kunsha mari siki amasung miyoi kaya amasok apan nanghankhre laidiba civil defense ki team singna haibada thawai yaudraba angang singi hakchang sing maina chakraba sing civil defense ki team na puthokli haina pawasena makhatari